मरोइबा पाउ पिजरी People's Union for Civil Liberties के मथक्ता सु मोटो केस लौखतुना असोइबा चुमथोखनगत दबनी हाइना सोशल वर्कर संजोय अहंथेना Mahiroy ama kidnap tawkibaga mari leinana lamdeng ching area haina social media da palakhiba adu aranba wafam ni haina sentorakli Iramdam iphurup kannabagi lanphamda thawai kat khraba singe maphamda langban chara tamkhre Saba loidriba belly breeze sel loktholaga thabak suba lepkhibagi mayokta vigilance da wakalagani Amadi lining laishon amadi party politics ki khenaba thidana aikhoi punna thabak tawminarasi haina RK sanayai mana phongdorokli Mami TV na sandok chaba Manipuri pau mideng tabiri papumna magpo nirupama mutum na taram na ukchari pau sandok na pizari People's Union for Civil Liberties People's Union for Civil Liberties के मथक्ता सु मोटो केस लौखतुना असोइबा चुमथोक हंगदबनी हाइना संजोय अहंथेमना फोंदोखरे Delhi the best of People's Union for Civil Liberties Organization asina August kunda Press Club of India da phongkiba Independent People's Tribunal on the ongoing ethnic conflict in Manipur haiba lamai chatruka marifutara maripanba report asige chapter 1 gi para ahumda Report tauriba May 3 lising ani kunga hundoi da thokiba kanglup ani gi ethnic conflict ase maitai militant sing arambai tengol amade maitai lipun haiba maitai militant singna valley area da khundariba kukijo singda attack taurakhi madugi laman khomba oina hill area da kukijo singna maitai singda amuk attack tawani haiba report ase yumpham yaudaba mapung phana lalaba wafam amani haina sanjoy ahan themna phongdorokle Oiraga, Tokriba Tokdok Sing to Achumba Yumpam Oraga, Pombirapo Oragadi, Makoy Sigum report Asina, Tandu Leta than a lady Manipuri, Charang Riba Hana Sunaba, Hosiamagamaga Changnaba Yana Driba, a Sigumba, Lady situation Asida, Yamna friendly Oiba, environment Ama promote Tovidana, Achumba Putongan Bohona Birapo Oragadi, Nuxina Dana, misunderstanding later than Amagamaga Tatina than a lady become sensing a set. Nungsinaba Porpoda Chomating Wagani. Peace Pornanabagi Pandamda Makoina. Simple Liberal report as a Independent People's Tribunal Koba report Asida Sigumba, Yumham Yaldaba Aranba, Pau Yarokasi, Missy Quidigi like evening, Maramasina. Hauziki Hariba, PUCL Hariba Organization Sigi Matakta. Aikogi legal proceeding, legal institution Singna. High Court na natraga tongan ba legal institution singna kanglupani gi marakta hozik shanti lakpa horaba haigadra hana sunaba tokpa horaba president rule gi makhada masi amukka hu council kanglup Sava loidriba thong department official amadi contractor sing manaraga sel lautholaga thabak suba lepkhibagi mayokta vigilance ta wakalagani haina joint youth development committee mayang imphal maitai pangal na pongdorakli thong sabagi thabak loidringai da department official amadi contractor sing manaraga sel ayamba lautholaga thabak suba lepkhiba asige matangda vigilance ta wakalagani haina joint youth development committee mayang imphal maitai pangal gi president chesam achobana section 1 thamlakli Hiramasiga Mari Lenana Bengun Youth Development Association ki office ta pangthokpa pawmi singa unaba amada achobuna phongdokhibada mayang Imphal Assembly constituency ki Bengun Lokok amade Wavangai constituency ki Haibong Makhung Khul mapagi Imphal Turel mathakta PMGSY scheme gi makhada saba hauramlaga lep khraba belly bridge asi chahi asigi me kuntra fawbada loisingani haina mari leinaba engineer amadi contractor singna thajaba piram khibani adubu thong asi piriba matam asida loishin bagi mahutta
thong sabagi thabak pumba punglep lepkhre hiram asigi matangda committee gi maikaidagi RTI tharuba matamdadi lupa crore ahumga lakh kunrom changadaba thong asi haujik phawbuda lupa crore aniga lakh yankhai hena department official amadi contractor sing manaraga lokthokre haiba adu khangbangamle maram asina asigumba sel lokthoklaga thabak sudriba official amadi contractor gi mathakta mathau taba action lokhananaba committee gi maikaidagi vigilance department da wakalagani hiram asida lengak ki mari leinaba singna akanba mityeng changbiduna maikai asongi amata ngairaba thong asibo athuba matamda loishinaba mathau taba thabak sing lokhatpiyu loinana committee gi maikai dagi handak thakiba RTI aduda sekmaijing dagi maibam phawda sakiba tongan tongan ba belly bridge sing asidasu project ta yaurakhiba sabagi guideline aduga khetnaba yaure maram asina hiram asidagi lengaki mari leinaba singnasu medium changbiduna hariba mayang Imphal area gi akoibada leiriba naungna sariba thongsing asi quality leina sahanba amadi matam chana inauguration tawhanaba poktak pibiu haina achobuna makhatana phongdorakli lupa crore ahumga lakh something khara lakpa tender amount da lupa crore ani makhai hena lauthokraba thabukta only pillar makhong masa among mamang da soina media da uchagrabduni mamang da soina media gi through da miyam da khan khrabaduni pillar makhong masa amom thamlamaga akhui calling ga ba jot khara puraga thamjalamaga lagna kan da lital leba khara hapsalamaga leire makha ta progress kemta leite hariba posi matang da kari numita karamba matamda thabaksi suba hawbigadoribano thabuk loisan bidoribano haibasi aikhoi gi leiriba JYDC gi baida gi leiriba mihusing jiga punna aikhoi gi thikadar sing yohan biu aduga department gi e masa yauraga punam dang phamina jaibasi e masana aikhoi da hariba pose phamina na bahaibado thikadar sing gi aikhoi na chief kanogi chief engineer gi kano thakta kauraga wari saba kanda ma se thikadar si sakoni ga thabuk suri thikadar si lai aduna thikadar si atop atopa sigi bridge ga tana taba atop bridge saba da so ma si mayam ma chenaram da ma se da sa ta raga leire re haidi leiriba department gi mi sing sidagi su haujiki thikadar sina hero sare haidi mangon de gena kan ba thoba leitre ba posi public ki asuyamba praja ki asuyamba public ki yamna maruiba asigumba property asi manghan bada hariba thikadar si number 1 ni aduga asuyamba paisa si lauthok pit ngarang pikliba school mahairoi ama sakhangdaba singna Imphal West district manung chana leiba lamdengi chingi mafam amandage kidnap tawkre haina social media amadi print media amadi electronic media singda phongdokna rakhiba adu laibak thibani haiba thodok adu lamdengi chingi area da madugumba thodok amata thokiba leite lamdeng ching area haina phongdorok liba asi maikai asomgi miyamna nungai taba phawi haina lamdeng makha lekai da women's development association sengdorokli wafamasi ngasi lamdeng makha lekai da lekai asige maira paibi singna pangthokiba paugi mifam amada lamdeng makha lekai women's development association gi member thangjam jamuna debina phongdokibari paugi mifam aduga mari leinana mahakna makha tana haikebada ngarang mahairoi amabu sakhangdaba singna phaduna pukre haiba asi lamdeng makha lekai development association na thodok adubu nungai taba phongdoi adubu thodok asiga mari leinana media kharada lamdeng ching area haina phongdorakiba aside laikai asina nungai taba phawi maramdi hairiba mafam asida kidnap tawbagi thodok amata thokiba leite matung tarakpada social media amadi print amadi media singna chap chaba pau lobiraba matungda asengba mafam adu phongdokpiyu aranba pau asina maram oiraga laikai asigi miyamda khudong thiba kaya thoklakpa yai maram aduna asigumba laibak thiba thodok asi matungda amuk hana tawhanbi kanu haina phongdorokli tang kunmari numit asida akoina social media da akoina ngasi phongdok jariba se arang tang kunlumdoi thani kan 2025 ingda hangja numit asigda school angang ama kidnapping tawduna tawki haiba social media amasung media da phongdokiba paw adugi matangda lamdeng makha lekai women development association amadi club ki maigai dagi leibak miyamda kari wafam khara thamjari madudi ngarang school angang ama kidnapping tawki haiba adu nungai ta phongdok jari makha tarakpada haiba thodo ado lamdeng Tara suba amadi tara mathoi suba ARB amadi MR gi jamandar gi recruitment gi result
अथुबत लौथो हाइबा डिमांड तौरदुना ngasi Kaisampat Leimajam Laikai da Leiba Yaifa Thoni Community Hall da wakat mifam pangthokre ngasi gi wakat mifam atu da saruk yakiba candidate amana paumi singda haiki komjalising ani ga taraga nipan da government na notification ama thoktuna tara suba IRB tara mathoi suba IRB amadi MR gi jamandar longnabagi recruitment ama pangthoki Jahi taruk helaba phawba authority na recruitment ki result laukthokna ngasi phawba namsinduna thambiri athuba matamda mari leinaba singna recruitment ki result laukthokpiyo haike karigumba recruitment ki result laukthokta tarabadi candidate singna makhal makha kaya gi khongjang changshin gani haina phongdarakli notification thokra matungda tara mathoi suba IRB jamanda gi recruitment gi matang dani ngasi bawguda ko gi recruitment asi haidokna lai ibasi sei taru almost hele sei tari phaga da basuna gi tha khara gakta ngai re aduna aikoina ngasi myam family gi ko request of se manipur da akoi gi tabak se kauraganda haidokna matang ko ni thambagi sanabi se masi matopiro aduga mari leinaba honorable MLA sing adugo mari leinaba official sing ikai khunajari honorable governor aduga respected DGP sir ADP sir akhoi gi tara mathoi suba MRRB jamandar se akhoi struggle mayam ama thengnajari akhoi na ngasi gi recruitment akhoi ga yaujari ba se akhoi da discipline service ama oibana ngasi ba akhoi na sarkar gi mod yengaga state ki lai issues mayam sing akhoi ngasi ba akhoi priority basis akhoi khang ga akhoi lagjar pani aduga this is too much about to complete 7 years sahi tere phaga da tha khar ga tangai re asutu du sahi se sarkar na akhoi se mirai gi re aduga kwaidagi ngai taba amana hairaga di sapana na thaba komina ba tara mathoi suba riflemen sina training loraga hajina thaba puba hogre jamandar kamugin hoji karai da thambiri bage aduga amana mu andaka 18 suba 15 Paubite Government High School ge building shabada jayet na lei haina wangoi SDM na order thorak liba ase kakthat piu haina Paubite miyam na phongorokli wangoi AC ge manung chana leiba Paubite Government High School ase ge building construction tawbada jayet na khara leibagi matang da Paubite ke khungi club sing ahal laman chhatra naharol pumna make apunba mifam ama pangthokre haiba mifam ase da resolution manga lokhi mifam ase ga mari leinana Paubite Islamic Multicultural Association ge Chief Advisory Ahmad Ali Elias Ami Ibungona Phungdorakpada Wangoi gi Sub Deputy Magistrate na school asigi building shana bahodariba asida jayet naba leire haiduna order ama thoklakliba ase Paubite ki miyamna yaningde hairiba order se kakthat piu loinana school asi chawkhat thorang gi damakta constructor ama natraga MLA Singna School Chabada Paubite ki miyamna corporation pijagani loinana SDM na thoklakliba order asi kakthat pinaba SDM da Paubite miyamna aiba cherol pishilagani haina phongdorakli Thage haina lakpada sanba amati masida Paubite ki khungi parja singna masibu aidi social cooperation pi ba haina asi famna hanbada masigi resolution lawre ani subada masida SDM na Sub Deputy Magistrate Wangoina hai basi dispute laire haidana order ama thoklibase masi Paubite ki parja miyamna yaningde dispute laite hai bo order se kakthat piu haidana nasigi Paubite parja gi apunbagi mifamna mol amato oina hai bo order se kakthat pada janare lepnare hai ba order se kananabagi damakta STM da ai be cheron Paubite khungi parja gi ai be cheron masu isen ba haina ngasigi saban pass tawre loina na honorable MLA daso hai ba building singa se sab Lining Thau Sanamahi Temple Born Sinduna Ngasi Haukiba Chahi Lishing Ani Kunga Humdogi Megi Ahumdage Iramdam Ipurup Kanabagi Ihoga Mari Lenana Tawaina Ponta Pikraba Athoba Athobi Singi Mapamda Ahumlak Shuba Oina Haikalekat Tamduna Langban Charat Tambagi Tauram Infalgi Ahanba Manipur Rifles Ground Haying Kongbal Ufong Yumpam the Leba Lining Thau Sanamahi Temple Board Ki Changle Da Pangtokre Iramdam Kanabagi Damak Tawai Katkraba Athoba Athobi Jamaga Kuntraga Nipan gi mafamda leisu katuna langban tarpan katki thauramgi sharuk ama oina tongan ba relief camp singda jangjofam lotuna leiba relief camp ki angang singi oiba thangta pung pena isai gi thogal utki thauram adu da sanamahi temple board ki sibadata luwangna haukiba chahi lising ani kunga humdoi gi megi ahumdaki hauduna
ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯀꯟꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ Langban khasida aduri kawai sing indhare ya ila pai ahuba hobasi pan ki kore indhare kawai sing du kui ne ke du ki koi na ram khora na mon moi nu ya tare man ki aram khora ya si angal la te no na koi ya adu ki ni se koi na pai ki maru no koi na Lining Laishon amadi party politics ki khenaba thidana laibaki ifurup ki asuk chiraba tanfam achida kok jungshin naraga punna thabak tongminashi haina peace committee kanglaipak Manipur ki advisor RK Shanayai mana phungdurukli wapamasing asi peace committee kanglaipak Manipur na sinduna handaki lan asida mama laibaki damak thawai katkraba athauba athaubi maphamda langban a haishoi tambagi thauram ama ithai punam chingi irong ahum phangba turelda kumbi assembly constituency ki MLA S Premchandra yauna PCKM ki advisor RK Sanayai ma president KH Rajesh Ijam ki founder president N Rajendro Elias Boy Shoot Sharuk Yaduna langban haishoi tamba aduda phungdokhibani RK Sanayai mana hai Punam Chingda Ladiba Maito Tarena Punna Paminaduna Watana Kiba Mapam Asi Hana Semgal Amba Asidegi Makatana Semba Chagan Abagi Taudang Adu Lauminaba Pirep Laure Handaki Lan Asida Laikidraba Singi Ningshin Kubam Sing Semgat Bagi Tabak Singsu Punna Chathamina Kigani Tauram Aduda Manipurgi Puariga Sago Nariba Mapam Amasu Oiriba Ithai Punam Chingda Laiba Lining Tau Lairem Bigi Mapamda Tauni Tauram Tauraba Matungda Ibudau Maichau Tareki Watana Famda Haikal Lekat Tamduna Laibak Maratamna Nungshi Jana na Lainanaba Tauniki Langban Haishoi Tamba Aduda MLA S Premchandra Nahai Lamdam Asida Tokan Ningdaba Taudo Kaya Tokrabasu Haujikti Iraibak Asida Laiminariba Hanagi Manipur Ing Chikpa Manipur Ama Oinanaba Hotnabada Ngasidi Ipa Ipuna Thambiram Liba Liklam Asida Aikoi Mayamna Chatuna Punna hotna minaraga thogla haugalakliba lakadoriba hiram kayada tung koina yaifa nungaiba hanagi mahushagi ing chikpa Manipur adumak halakpa oirasanu haina mahakna phungdokhi ngasi mak leriba party politics ki khenaba mayam thidana khulaipa ki khunai gi purukki chiro tanpam sesta kok sunginaraga thabak dominasi Himinasi soccer minasi mapan tangan himinasi awakran sesta khulmam punna khusam darsa minasi paujala se rechas bizinenge mafam sesta macho teretna punna faminare wa tana hi mafam singa se hana sangula kiba asidagi khoina mu makha tana sangul sagan namu thodang do khoina si lominarsi haina khoina si wari sanare loinana te mafam kharada so khoina leihidaba adumba handaki lances leihidaba singro adumba mafam sing sarpoi thawak sing adusu khoi punna seminagini sidanatana mayamase pullaga khoi sim yeho se sing minasi ha paujado si risasing bizari Khandau do kya na soi khraga su koi hojekti ei ba sil mina ba koi hanagi Manipur ing tap Manipur yaduga ing sik Manipur nungai ai phoba Manipur ma oina bo na boda ngasi ipai pu na thambiram ligam masida koi myam chatna honari ba sina haudu orga lakadu hiram kya da koi tung koina yai phoba nungai ba hanagi mahuksa gi koi ing chap Manipur do amuk halak po oirasino haibo khomasi ngi da thamja ngasi mak leriba party Akham Bonbirdaja Singh retired IFS na iba History of Forestry in Manipur haina mingthonba lairik ama ngasi Kaisampata leiba DIPR gi auditorium da phongkhre lairik phongbugi thoram aduda Anurag Baspai IFS Additional Chief Secretary Government of Manipur Dr. RK Nimai retired IAS K Radha Kumar Singh retired IAS amadi TH Ibobi Singh retired
IFS na athoiba mithunglen sing oina saru yakhi loinana RK Amarjit Singh IFS Special Secretary for Forest na Government of Manipur na lairiki maramda wangangkhe It's no Heritage Council amadi Kuyom Healthcare adina punna khushamnaduna ngasi thangmai banda leiba Punya Children Home for Girls da nongmagi oiba medical camp ama pangtokre ayuk pung 10:30 dagi hauna pangthokiba medical camp aduda home asida leiriba nupi masa singda lemna layeng chathakibaga loinana hidak langthak singsu yenthoki medical camp asiga mari leinana Hericon Secretary Grievances Shell amadi Secretary Publicity in charge Akam Rishina Hai ngasi kana leijadraba angang sing asigidamakta Hericon amadi Kuyom Healthcare ga khushamnaduna pangthokliba medical camp asi maru oina hauzik weather gi ahongba lakpa matam oibana angang sing asibu nada yektana masama uphana laina bagidamakta pangthokpani loinana Punya Children Home nasu kana leijadraba angang singidamakta Paikhalakliba thabak thoram sing asidasu pungning thaugatpa oina medical camp asi pangthopani haina phongdoki Mari August ki tang kun mai 2025 asida Hericon amasung Kuyom Healthcare na sinjaduna Punya Children Home for Girls haiba Children Home sida khoi ngasi medical camp ama sinjai asigi maramdi hujik weather su change pa angang singbu masama u phana laina bagi dam panam da ko Hericon amsu sigi Kuyom health care haiba clinic asiga pula taw sinja bani asida Punya Children Home su awang bathak ta moina yengjar ga su asigi mathak ta asigi mao asigi mateng pangboina akoina su Hericon na pulla ga haitare masida side home asida akoina ngasi medical camp asi sinja bani ngasi medical camp je kari di doctor je kam bon online Uripong nupi apun baluki Tarasuba Foundation dega mari leinana angang singi sport painting competition amang ase Langol Game Village Zone 3 da leiba Mitin sanglenda pangthokre category ani thongna khaidoktuna painting competition asige ahanba category da class 3 dagi class 5 phawbagi scenery haiba theme asida ani shuba category da class 6 dagi class 8 phawbada save energy haiba theme da pangthokhi competition asige prize lakliba August 13 da pangthokadoriba uripong nupi apunba lupki Tarasuba Foundation de numita lanthok lagani haire Explore the history of Kangleipak Manipur haiba theme da first state level Kangleipak Manipur history competition ama Kangleipak Students Association KSNA Sinduna Bisnupur District CI College Bisnupur da pangthokre category ahum thokna khaidoktuna pangthokiba history competition aduda Bisnupur District tongan ba school singdagi lakpa mahairoi chatret henmana saruk yakhi thawramaduga mari leinana KSA Bisnupur District Council ki President Pari Tomba Wahengbam na phongdokhibada illegal immigrants kayana chahi kayagi puwari leijaraklaba Manipur gi history asibu semdok sadok na bahonarakleba ase kannabagi damak mairoi sing asida Manipur gi history asi haujik amadi haurakliba mairoi singda hena munna khanghanna bagi damak competition asi pangthokpani haiki na ngasi asi Kangleipak Student Association na ahan boina sinjaba first state level Kangleipak puwari khangminnaba haibagi competition asida sinjaba dugumlaba competition adugi Bisnupur district ki oina ngasi asi koi Bisnupur da leiba CI college ta Bisnupur district ki oina apunba satra lising amarobna participate tawduna pangthokjabani akoina karigidamakta masigi Kangleipak ki puwari asibu nainaribano haibadi tungda haurakadoriba mahiroi sing asida akogi yelhongai dagi ningthau palingai matamdagi hongna chai lising ani gi aiba itihas puari leijaraklaba sigumlaba Kangleipak haina khangnaramba hojikna Manipur hain khangnaiba Kangleipak Manipur sigi chai lising ani henbagi puari leijaraklaba sigumlaba iramdam asibu ngasi ngarangta illegal immigrant oina changlakpa kaya ama khaknai khogi history asibu tongan ba mawngda sendok sadoktuna kaya journal kaya ama
पुथोकलपा तोंगान तोंगान बलाय क्या अमक फोकलपजे मरम ओरकांदा अखोगी हानादगी लेजरकलबा हिस्ट्री अचुंबा हिस्ट्री Stop extortion, fix rupees 20,000 per month as minimum wage, restore free movement in national highways, implement Food Security Act, provide special economic package, fix rupees 600 per day for MGNREGA workers, rise status of scheme workers as government employee have a theme da demand tawduna Save Manipur, Change Manipur haiba asida struggle month thoram ngasi CPI Bisnupur District Council ki office ta pangthokre All India Trade Union Congress ki meeting makhada All Manipur Airtel Workers Union na sinduna pangthokiba thoram aduda AITUC ke General Secretary L Sotin Kumar BPS Nilo Kumol Secretary KH Samungau All Manipur Airtel Workers Union ki President N Rupachandra General Secretary S Indramani BP K Sankar Sharmana athoiba mitung nensing oina saruk yakhi thoram aduga mari leinana AITUC ge General Secretary L Sotin Kumar na phongdokhibada Manipur gi miyamna Manipur kaiba yaroi Manipur gi apunba gi saktam kaidana na ba hotnarabasu PM Modi na luching ba lengak asina Kuki gi lam Naga gi lam Union Territory lauthorakpada athingba thingbina ba leite Pali lengak asi dictatorship lengak ni lengak asina constitution na yadaba non democratic oiba thabak kaya ama tauri malemda India asi inak khunba leipak ni hairabasu company chawna leiba millionaire billionaire mayamna inak khunba lairaba micham miyam prajana charas ani suna chaba phangdaba lamdam ni haina phongdokre अखोई इरमदगी अपुनबा सकम गिदमकता खनाउता मखै लाउरी अदु मोइदि मिनिट मंगादा लाउथोकांदा नागा गिलम कुकी गिलम मैकै गिलम तोआन यूनियन अहुम टेरिटोरी हम थोए हाय मतम द कनारा थिंग दौरे थिंग मीरब लेके भारत सरकार से हम तौबगम पूरा पूरी मयाम हाइनरिबा डिक्टेटर पूरा पूरी मोदी के लेगा डिक्टेटर की सरकार ने अनकॉन्स्टिट्यूशनल थबक क्या तौवे अनडेमोक्रेटिक थबक क्या तौवे मार तौनिंग तौनिंग तौवे सिदा मियाम पुनम अवाब क्या मायोक्नरिबसे ngasi भारत से इना खुले भारत से पृथ्वी की मनुंग इना खुनब अदुम लेपाक सिंग मनुंग अहुम सुबह मरी सुबह स्वाय खोय लेरे हाइबन कनान इना खुलिबनो कनान इना खुलिबसे अंबानी की ना खुनबन एयरटेल की मपू अंबानी की ना खुनबने अंबानी की नुपी नीता अंबानी ना नुमिदांग की पुंग तरा तामतम दा तक लाउन सुयमनम दबदा एयरटेल दगी लाखो प्रॉफिट मोर देन 14,000 रिलायंस की सॉरी अदो मागी प्रॉफिट मा पंगी सुमाइना तोंगान बा अदुबा अखोई सेंजाव पाइबसिन चलाइबा अदुबा अखोई कंपनी मयाम अमगी अदु प्रॉफिट असे अदुके मतिक चाव था असेगी तांग तरा निपांदा इम्फाल दा खोंगशांखिबा जिरीबाम देगे नोंगचुक ngakpi jiri women multipurpose cooperative society limited jiribam cluster federation asige managing committee member kungamathoi community facilitator ani CLF staff ama MIS BRT ama mission staff ani yauna punamioi kungatare na saba MC immersion exposure visit numit mangani ge khongchat ngasi loisin khre tha asige tang kunda Imphal East ke ITA MCLF Khurai Chingangbam Lekai State Mission Manager Binota Loitongba DM Imphal East Nausram Bashanta ITA CLF ki President Yaikhom Surmilana Hongdokhiba MC Exposure Asida Ngasi Mangani Shuba Loishin Kibagi Ayuk ki Thauramda ITA CLF ki Makhada Leiba Lamyan bi VLF na siliba back to school da social inclusion and social development ki hiram mari gender convergence amadi social inclusion da yumpham oiba
singda saruk yaduna select group members singna mairoi amagum school karakpa singe matangda wakhal taminaraba matung site seeing gi saruk ama oina ITSCLF ki manager yaikhom paikhom guide tawduna maming jatlaba kaibulamjaw national park yengba amadi loktak ki Sendra gi khongchat amasu chatki numit mangani chupna pangthokiba exposure visit asigi matangda district in charge Jiribamgi Wahengbam Prem Chandrana hakibada ngasi nongchup ngakpi jiri gi managing committee gi members singna exposure visit asida Imphal East leiriba model CLF singi office barrier managing committee singna maipunari ba thodang sing CLF singi tongan ba thematic sing livelihood financial inclusion cadre asina chingba tawriba sing asida thodang lobiriba sintha khal asina chingba pumna maposu thagatpa phungdorle Armed Forces Ex-servicemen Welfare Association Thobal na linkhatuna Ex-servicemen family shinge yaifana ba thabak thauram sing paikhalakpa chahi tara mapung farakpaga loinana tara suba annual rising day ceremony ngasi Thobal wangmatabada leiba sai mandir da pangthokre thauram aduda Lieutenant General Konsam Himalaya AFESWA ki President Retired Wing Commander AK Devendra Singh Retired Colonel CH Inaubi Retired Colonel IS Sanam Amadi Retired Colonel P Opendrana Chingbana Presidium members sing oina saruk yake tharongi mapung oiba saruk ama oina ex-servicemen singna makhoi gi haijaba entertainment kaya utuna nungai ba phongdok pagaloinana makhoina service tawringai da thengna khiba awa nungai wari kaya phongdokna ki loinana association gi maikai degi members singda achamba khudol kaya su tamki thorom aduda wangang laduna IT General Konsam Himalayan High ex-servicemen singi oina khwaidagi darkar oiba ase medical amadi canteen gi facility sing asini Rajya Sainik Board Manipurna ex-servicemen singi tangai fadaba sing ase phangananaba matam gi oina hotnari koirengai da leiriba amadi canteen asida Kunga Suba Mountain Division at Chauna contribution to Biduna ex-servicemen singda henba facility kaya piri healthy oinasu hospital na chingba kayana khodong chab kaya phangalagani ex-servicemen contributory health scheme gi makhada chahi humputara suraklaba ex-servicemen singi damak ahenba khodong chab kaya su lagle loinana lagliba October November asidagi lupa crore kun lom changna koirengaida permanent oiba anoba ECHS building amasu sananaba amadi masigi hek nakalda ex-servicemen singi damakta shopping complex amasu sananaba thaurang pumnamak loire hairi andakar warisi medical ga canteen facility kana brengegi canteen ga ECHS ka facility yamna farabani adegi Bavina Hospital empanel ni test to bahama to bakai pesa kan changaroi ko ECHS ki hairaga rule me am thora bani adi sahi 70 surati hidak si kano ta yom da thila kadabni 70 surati kano reference ka data leke direct adma empanel hospital da sabai adu do kya khanjan biyo je
ECHS की बिल्डिंग दो हुजिक टेम्पररी नहीं कनो अमा परमानेंट स्ट्रक्चर अमा हुजिक अक्टूबर तक हौरनी कोइरेंगैद साबसे अदुगी नाकंदा ECHS की नाकंदा शॉपिंग सेंटर अमसु सैंक्शन तोरे शॉपिंग सेंटर इज दी हुजिक लेरिबा दुकान पूरा कैंटीन जो शॉपिंग एक्स-सर्विसमेन की कोइन हाइजरी से सही अनी की मतुंगदती साइगी एक्स-सर्विस ECHS की बिल्डिंग अदुगा कैंटीन ने शॉपिंग सेंटर खर चाउना दुकान कुंट्रा लेरगा मधुगी प्रोजेक्ट तो कंप्लीट तौगनी Upal ama imagidama khaiba pandam gi makhada oinam assembly constituency ge chawkhat thorangda khumang chawshinaba amadi atai hiramda awonba ama purakna ba pandamda irengbam dege social activist KH Jibon gi luching makhada AC asige khul taraga humdoi gi naha singna sem khiba youth for change oinam AC na sinduna ngaikhong khunauda ngasi u chara kaya thakre youth for change oinam kendra gi luching ba social activist irengbam dege khumukcham Jibon amadi volunteer sing MITvPRIMETIMEenglishnews ima sing kayana ngaikong khunau gi lambi gi nak yata uhoi panba urum langba hidak oina kanaba makhal gi u chara chahum lom thaki youth for change ki advisor Jesu Chandrana ngasi thariba u chara sing soidana hingnena ba youth for change na honagani haire khumukcham Jibona phongdokhibada DC Bisnupur Puja Elangbam gi miriang makhada DFO Bisnupurna Uzara Singh Piraktuna Upal ama imagida makhaiba banner asigi makhada ngasigi ngaikong khunau dagi Uzara Singh asi thakibani AC asigi atai khul sing dasu Uzara thabagi thabaksu paikhalagani haiki masigi hariba thabak punama asigi initiative na akhoi Madam Puja Elangbam Puja अखोगी DC ओइबिरिबी मैडम सिना माने इनिशिएट तौबिरगा मागी एडवाइस मतुंगिना अखोइना सिगी उचारा थाबगी थबसे माइ पाकना पांगथोकप ngamjabani masigi dangta मैडम रोमाबाई अमदी मैडम पुजाबु अखोगी यूथ फॉर चेंज gi माइगेदिगी यामना थागतजगब लोइनना तारामना उक्चरी अदो मतुंगनासु अखोई यूथ फॉर चेंज ना अखोगी खुंगंग तारामदोइसिदा लेप्तना अखोई उचारा Thawbal District ki Hairok Bazar da leiba the Social Cultural Educational and Sport Development Organization ge nipuga manga suba mapok numin thauram amang ase Hairok Bazar gi kaithel sangda pangthokre ngasi gi thauram adu da Thawbal Jilla Parishad ki member M Rasmani Singna chief guest Hairok Municipal Council gi vice chairperson TH Bridget Singna President Amasung Hairok Part 2 GP ki chairperson TH Premjit Singna guest of honor oina sarugyakhe Tharomadu mari leinana M Rasmani na phongdokhibada laikai amagi club na lawriba thaudang ase yamna maru oi haike mafam ayambada club ki thabak thauramda thaupuriba khaktada hek inthokpagi chatnabi ama hek uba ase खरब सेमदोक मिनाशी हाइना महंगना फोंदोके लाइकाय अमगे क्लब अमदी हाइरोक अपुनबा क्लब ना लौरिबा थौदांग कयाबुसु थागतबा फोंदोके ngasiगे थौरमदु का मरी लेना हंदक पांगथोखिबा कोशेमना लौबा एग्जाम दा हाइरोक तगे पोजीशन 18 दा यावरखिबा लाइस्ट्रम दिंकु अमदी हाइरोक तगे मार्क वांगना फंगलबा महिरोय तरागा माथोइदा क्लब की माइके दगे खुदोल तमखे अमदे बोसेमना लौबा एग्जाम दा हाइरोक सर्कल की ओइना मार्क वांगना फंगलबा महिरोय तरा माथोइदसु मना मथुम कया अमक पिखे मखाताना क्लब की माइके दगे क्लब असिगे खोखो सानारोय तरा मंगा मुक्ना सानारोय मापन अमदी कोच अनिदसु मना मथुम सिंह पिखे ngasi thauram aduda hairok apunba club ki president wahengbam jiban amadi hairok ki masak naiba mioi kayasu saruk yakhi Manipur Police na state asige tongan ba district singda
Changchilakliba mitop sing khandokpagi akhanaba drive makha tana leptana chathare Manipur Police Control Room na thadrokpa warol amagi matung ina Senapati Police na su khongjang asigi saruk ama oina haukiba matam khara asida mioi lishing ahum ga chamanga masak khangdokpa ngamki Senapati District Police ki paw amagi matung ina matik chaba che sa sing yagdana Senapati District phauduna chatliba mioi sing yengsin bagi thabak police na tha asigi haurakpadagi district asida chatharakle tha asigi taret tagi ngarang phawbada Senapati Police na mioi lishing ahum ga chamanga ga yankhai ga mapan masak khangdokhi masigi manungda mioi chaniga Maripu tara taruk inner line permit yaugdaba mioi singni aduga mioi chaniga kontraga tarena matam helaba inner line permit pairamba mioi singni haire chahi sudriba angang nipan thabak sunabagi damak pusilakhe hairiba angang sing asi mauget tagi halanki haire pawasina makha taraduna hai inner line permit yaugdaba natraga matam loiraba ILP paiba mioi sing mauget taleba ILP counter da nauna ILP pk housing maki oina ain kaina mitop changchilakpa thengnadri haina pawasina makha tarakle Manipur Police CRPF amadi BSF na drug kamari leinana Junction Kiba Operation Amada Lilongi Tongan Tongan Bamapam Sing the Gate Mui Manga Draka Konana Fare Hairi Farba Mui Sing Adudi MD Mustakim Jahikun Tragamapan Lilo Usoi Pokpi Tarau Rog MD Sarip Jahikun Lilong Usoi Pokpi Tarau Rog MD Ajit Jahikun Tragani Toy Lilong Makhalekai Ruhima Jahikun Gataruk Mapuroiba MD Ajit Lilong Makhalekai Amadi MD Boboy Elias Yahya Khan Jai Kuntraga Manga Kiam Gai Mamang Lekai Degini Mioi Amadagi KG Aniga Gram Kungatariat Rongi WY tablet Fagat Pangamki Atopa Mioi Amadagina Gram Nifu Kamanga Rongi WY tablet Fagat Pangamki Hairi Masiki Matakta mobile phone Taruk Gari Anishu Fagat Pangam Kre Hairi Farba Mioi Sing Asige Manungda Lilong Usoi Pokpi Tharau Roktagi MD Mustakim Kauba Mioi Ase Ing Kumja Lising Aniga Kungani Thoida Sapon Kep Lising Aniga Chaniga Sumna Mangada Heroin Purambagi Damak Assam Police na Guwahati dagi Faruraba Mishak Amani Kiam Gai Mamang Lekai dagi MD Boboy Hairiba Mioi Asesu Ing Kumja Lising Aniga Kunda Guwahati da WY tablet Lising Taret Purambagi Damak Assam Police na Faruraba Mioi Amani Hairi Amarom da State Asigi Tongan Tongan Mamapam Singda Security Force na Aina Yadaba Nisagi Mayokta drive Sathaba Leptre Ngarangsu Akaknaba Pau Aba Fangbadage Manipur Police na Chorchanpur District ki Songsibok Thingkang 5 village da Thi Bohumbagi Thabak Chathabada Yum Amadagi Yamlaba Brown Sugar Fagat Pangam Kre Hairi Makhatana investigation Chathanaba Yum Adu Singhat Sub Division ki Manung Chana Leiba Tangji Pol village dagi Chinsia Thang Chai Yankhai Gani Thoi Haibak Haiba Kangbangam Le Haire Mapam Aduge Nambol Bazar Women Vendor Association Anoba Senmitlon Manipur Nambol Municipal Council Bishnupur Forest Division ga punna khusham nana sinduna uzara thabagi thauram ama Nambol gi akoibagi tongan tongan ba mafam singda ngasi pangthokre Nambol Municipal Council gi caretaker chairperson CH Basanta Nambol Bazar Women Vendor Association gi secretary Heights Kunjalata Anobo Senmitlon gi Publicity Secretary H. Prem Kumar amadi atai thomi singsu saruk yaduna Nambol Makha Nambol Laitonjam Nambol Khajri yauna tongan tongan ba khul singda koina chatuna pungdol hainau Leihau yauna uzara kaya thake Nambol Bazar Women Vendor Association gi Secretary H. Kunjalata na phongdokhibada Malem gi honglakliba ing asa asida saba kanghen hengalakliba ase aikhoi mioi bak khunaina Hingbada Washilakpa Asi Thingbada Karada Orabasu Mating Oina Bahaiduna Upambi Ama Yantatlaba Matungda Aikoina Upambi Manga Thasi Haibaga
हाइबगी पांदमदा ngasi उजरा थाबगी थौरम असी पांगथोकपनि हाइना मांगना फोंदोके कोइना हिंगबदा यामना वासलकपा हिंगबा ngamक्तबा साबगी चांग हेंगलक्तुना चांग नाइना अखोइगी क्लाइमेट ता अहोंगबा लाइरकपा मसिगी मायोक्ता अखोइना पाम्बी अमा यानथलगदी पाम्बी मंगा थागनी हाइबगी वाखलोंदा अखोइना खोंजंग असि चंगसिनजबनी अदुगा यामना नुंगाइजै ngasi अखोइना नंबोल बाजार वुमन भेंडर अनौबा सेमिलोन मणिपुर अमदी स्पॉन्सर तौबीबा नंबोल म्युनिसिपल काउंसिल नंबोल गा खुसमनरगा तौजरिबा थबक असे अतोपा कैथेल अतोपा लेकाइनसु सुमाइना तौबीरगदी अमु हेना मणिपुरदा अफबा खुनायमा अफबा हक्चांग फबा मियोय कयाम थोलकनी हाइबगी वाखलो लेजै मखा ताबदसु सिगुम खोंजंग असि अखोइ संगसन मिनसि मियामनसु मतेंग पांगबियो हाइबा वफम थमजेरि नेशनल अमदी इंटरनेशनल की पाव अमुक पिजरी बेंगाल दा चंगसिलगली बाय इलीगल इमिग्रेंट सिंगना स्टेट असिगे नहा सिंगना तौगदबा थबक कया तौदुना लेरे हाइना प्राइम मिनिस्टर नरेंद्र मोदी ना फोंदोक्रे वाफम असे बेंगाल दा पांगथोकखिबा थौरम अमदा महांगना फोंदोक्खिबनी महांगना मखा तारादुना हाइखिबदा लागलिबा लिशिंग अनिगा कुनगा तरुकता बेंगाल दा पांगथोकदौरिबा स्टेट असेंबली गे मिखलदा करिगुंबा बीजेपी लेंगांगना लैंगाक सेंबगी शक्ति मियामना सिनरबदी स्टेट असिदा लार्ज स्केल टूरिज्म अमदी इंफ्रास्ट्रक्चर प्रोजेक्ट सिंग सेमगतुना स्टेट असिगी मसिंग यामलबा नहा कयादा थबक पिननबगी खुजल थौरांग तौदुना लेरे मालेमदा लेरिबा तोंगान तोंगान व लैबाक सिंगना इन्फिल्ट्रेटर सिंग अदगी ngaktoknanaba akanba khongthang kaya paikhatnari malemda पाइखटनरीबा खोंथांग अदुगा मानबा मओंगदा बेंगाल दसु इन्फिल्ट्रेटर सिंग दगे ngaktoknanaba हाइबा असे बीजेपी लेंगाक लागलबा मतमदा ओइथोकनी मियामना लागलिबा लिसिंग अनि कुनगा तरुके मिखल असेदा बीजेपी दा थाजबा थमलबदि इलीगल इन्फिल्ट्रेटर सिंग ngaktoknanaba थबक पाइखटपदा नतना थबक फंगदना लेरिबा स्टेट असेगे नहारोल कयाबु थबक पिननबगी प्रोजेक्ट कया अमा पाइखटकनी हाइनासु फोंदोखि यामना लाइवक थिबा थौदोक अमदा ngasi अरुणाचल प्रदेश के सीयोमी डिस्ट्रिक्ट लेबा गवर्नमेंट की रेसिडेंशियल स्कूल अमा मई चाकपगी थौदोकता माहिरोय अमा सिक्रे अहुमना सोकले हाइरे पुलिसना फोंदोरकपगी मतुंग इना थौदोक असे ngasi ayok anganba pung anirom taba matamda district aduda leiba Papi Kurung Government Residential School की Boys Hostel दा मई चाकलखिबनी मई चाकपा अदुदा माहिरोय अमा खुदकता सिकी अदुगा अतोपा माहिरोय अहुमना सोकी हाइरे सोकलबा माहिरोय सिंग अदुदी लुखी पुजेन चही निपान तनु पुजेन चही मापन अमदी तई पुजेन चही तरामाथोइनी मखोय सिंग अदु वेस्ट सियांग डिस्ट्रिक्ट ता लेबा जोनल जनरल हॉस्पिटल अमदा लाइकनरी अदुम ओइनामक लाइखिरबा माहिरोय अदुदी हौजिक फावबदा मसक खंगबा ngamdri हाइरे पुलिसना थौदोक अदु मतौ करमना थोखिबनो हाइबना कन्ना थिजिलि हाइरे इंडिया के एक्सटर्नल अफेयर्स मिनिस्टर डॉक्टर एस जयशंकर ना यूएस की प्रेसिडेंट डोनाल्ड ट्रम्प की पॉलिसी असे ममांग लाखिबा यूएस की प्रेसिडेंट सिंह मतमदा अमुक्त उखिद्रिबा फॉरेन पॉलिसी नि हाइरदुना ट्रम्प की पॉलिसी असे नोकनिंग बफावी हाइना फोंदोखरे जयशंकर ना हाई ट्रम्प ना मालेम की लेबाक सिंगदा येंगलिबा मिडियंग असे मसागी सुमांग सिट्रिंगैगे मिगी सुमांग हाना सिटपनी हाइरे इंडिया अमसुंग पाकिस्तान के कॉन्फ्लिक्ट कना अमतना खुद थिंजिंदुना मियोय अनि खटनाबा खामबगी थौदोक खुदोंग खटनाबा खामबगी थौदांग लौननबा होनारकपदा इंडियाना थौवोंग अदु याबंग हमलोय हाइना फोंदोरक्तुना लाखिबनी चाही यांखै की तारीफ की मतंग दसु लेबाक असिगी लौमी सिंगी ओइबा इंटरेस्ट सोखलोय हाइबा वारे बसी इंडिया गी
ꯍꯣꯡꯂꯔꯣꯏꯗꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ Central Government na Parliament Monsoon Session da bill puthokuna pass torba matungda President Murmuna Asian Piduna lebak asida sel thunga mari leinaba online game thingkibaga loinana haukiba irai amadi thangja numita lebak asigi tongan tongan ba mapam kuntraga mathoida Enforcement Directorate na red chathakre idina Tathakiba red aduda illegal online amasung offline betting charge da Karnataka gi Congress MLA KC Birendra Idina Phagat Kre Hairi MLA Asigi Yumda Idina Chathakiba red aduda foreign currency lupa crore ama yauna punna lupa crore taragani thoi amadi lupa crore taruk lomgi oigadaba sanaga loinana luxury car mari recover tokre masigi mathakta tongan tongan ba bank singda hangba bank account taraga taret bank locker ani yauna masing yamlaba property document kayasu phagat pangam kre hairi Federal Agency amage matung ina MLA KC Birendrana King Yankai MLA KC Birendrana King 567 amadi Raja 567 haina tongan tongan ba ming thonduna masing yamlaba betting platform kaya chalairambani hairi Paugi marak thana aten ba break ama longminasi Dada Ibe makigano Azab thammo Sigi yumse next TMT na checksin na laksila ka thamgrabani ne Dada nang se Juhar habag ang tikitabo Asumna mayam na machalbo ngapshan dugum masigi yumasibu asoyangan pokadabatagi next TMT na ngapseli next TMT Johar habati ngaptok na nabasemani Zaman techno isi na mana concrete patok na tinago matamda kapang ng amukti na enggal adli next TMT strength is in the quick Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Hiram Kudingda Mipal Tangbana, Lamdamasi Samitlonda, Angak Fanga Sokchilla Pasidagi, Kradang Oibasu Kanbangamanaba, no Mudasang Drabayadaba, grocery items sing, a home Mamalda Fanghanjariba, Tom Tom Store, Wakatel Hino Kumembi, near Pitambara School, Miam Kudong Chana Bagitambal, Adomadongi Anakpada, Brands Kaya Hangukari, Wakatel Men Brands, telephone number 8974668678, Wangkai Men Brands, telephone number 9362450966. Sangakpom, telephone number 9336608511. Taubal, telephone number 9366490578.
Bisnupur telephone number 8974324929. Kanchipur telephone number 97747240009. Asina chingbani. Aikoina aikoigi semitron fagatnaba hotnabada Tom store na achauba thodang yahanbiyu. Break ki matungda miyambo amuk hana taramna okchari sanabagi paw amuk pizari. District Kang Association Jiribam na Sinduna tha asigi August ki tang kundagi hauna Jiribam gi Babu Parada leiba Lamlen Community Hall kam Kangshangda Jiribam Kashar amadi Haila Kandi ki Kangkut Kungama Thoina Saruk Yaduna Sanariba Tara Manga Suba led RK Lala Sana Memorial Mix Kang Tournament Lishing Ani Kun Manga ge ngasi sana kiba preliminary league round ge match da SAYCA Sorok Ating Biga YAOLB Champanagar Bo Panjal Taragani Thoi Nipanda Maitiba Pikre Hayeng Nungthil Pung Amataba Matamda LECA Babu Paraga MNCB Ningthembam Ga Sanaragani Ngasi gi match asida N Kiran Singna Amadi H Ibo Pishak Singa scorer oike Ngasi gi match asi SAYCA Sorok Atingbi Amadi YAOLB Champanagar Kangkut Anina Sanakibani YAOLB Champanagar na tos ngamduna Maikai Khanki aduga SAYCA Sorok Atingbina Kangkaptuna Kang Shanaba Hauke Ahan Bahap Mamangda SAYCA Sorok Atingbina YAOLB Champanagar Bu Panjal Nipan Anida Mangjin Thaduna Laike Half Matungda Kangkut Animagna Kapna Kiba Adubu Apiba Matamda SAYCA Sorok Atingbina YAOLB Champanagar Bu Panjal Taragani Thoi Nipanda Maitiba Pikibani Mathang tha September ahum phawba chathagadaba Bisnupur District Inter College Volleyball Tournament ngasidagi Thambal Marik College Oinamgi Indoor Stadium da hodokre All Manipur Volleyball Association na NSS Unit Thambal Marik College Oinam Sewi Nachau amadi NYVN Nauremga punna khushamnana sinba Manipur State 24 Mini amadi 45 Junior Boys and Girls ki Volleyball Tournament adu hogdokpagi thoram aduda Thambal Marik College Oinam ki Principal Professor KH Mohan Singh Social Worker Dr. TH Soren Kumar Singh TMC Oinam ki Mathematics Department ki HOD HH Tomba Singh Chemistry Department ki HOD N Syam Keshor Singh Zoology Department ki HOD Dr. M Somorendra Singh Political Science Department ki HOD Dr. O Mohindro Singh na athoiba mithunglen Singh oina saruk yake Volleyball Tournament asida punna team taragani thoina saruk yaduna pangthokliba tournament asige ngasi ahoba numita match nipan sanaki Aroibada maroiba paumhana pizari People's Union for Civil Liberties ke mathakta su moto case laukhatuna asoiba chumthok hanaba haiduna social worker ahanthem sanjoina phongdorakre mairoi ama kidnap tawkhibaga loinana mari leinana lamdeng ching area haina social media da palakhiba adu aranmu wafamni haina sengdorakle Iramdam ipurup kannaba gilan phamda thawai kat khraba singi maphamda langban chara tamkhre Saba loidriba Valley Bridge sel lokthoklaga thabak suba lepkhibagi mayokta vigilance da wakalagri Amadi lining laishon amadi party politics ki khenaba thidana aikhoi puna thabak tawmina shi haina RK Sanayai mana phongdurukli
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Ibe makigano. Aza betamo. Sigi yumse exit TMT na checksin na laksilaga tamkhrabani ne. Dadarang se juha habaga amta kitabo. Asumna mayamna na machalgo ngapshan dugum masigi yumasibu asoyangan kokadabatagi exit TMT na ngapseli. Exit TMT jor habati ngaktok na basembani. German technology sina bana concrete ka tokna tinaba matamda kapang amuk hena angle adli. Exit TMT strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Hiram Kudingda Mipal Tangbana, Lamdamasi Samitlonda, Angakufanga Sokchilakpasidagi, Kradang Oibasu Kanbangamanaba, no Mudasang Rabayadaba, grocery items sing, a home Mamalda Fanghanjariba, Tom Tom Store, Wakatel Hino Kongembi, near Pitambara School, Miam Kudong Chana Bagitamal, Adomadongi Anakpada, Brands Kaya Hangukchari, Wakatel Men Brands, telephone number 8974668678, Wangkai Men Brands, telephone number 9362450966. Sangakfam, telephone number 9316608511. Taubal, telephone number 9366490578. Bisnupur, telephone number 8974324929. Kanchipur, telephone number 97747240009. Asina Chingbani. Aikoina, Aikoigi Semitlon Fagatnaba Hotnabada, Tom Tom Store na Achauba Thaudang Yahanbiyu.